City Maitegi Mingda Sel Kaiba Laklabadi Pibigano Imphal West District Police na Sankai Thumkaiga Mari Lainana Thangmaiban Hotbit Kef Manaktagi KCP City Maitegi Miyoy ani Fare Haina Ngarangi Pause Sing the Yauragliba Ningthogzam Chalamba Chahi Kunga Taruk Apokpa Laikhidrapa Subola Masung Yandrembam Goktam Chahi Kun Manga Apokpa Hongja Sekta Mayay Lekai Hairiba Miyoy ani Asiga KCP City Maiteiga Mari Lainade Haina City Maitei Elias Brozen na Pongdorok Le Ngarang media da Thadorok pa audio voice release amada makata na hai KCP City Maitei gi mingda kanagum masing na Sankai Thumkai Torok pa natraga sel gi mateng niraklawade maduda miyam na pibiga no mahak na kanagumba matada sel khai runa bahay ki vasu laite sel khai na bagi apam basu laite mahak na kari oiduna miyam dagi sel khai ga doribano hay na su Pongdorok le Mahaki way na miyam dagi sel khai ba pamdaba na maram oiraga mahak na active oina party ki thabak tawringay matam hawkiba chahi 2011 da miyam dagi sel khai bagi thabak tawroi haikraba nei nongmai kapsilambada nupi ama yauna misam ahum soklei ngarang numidang pung 12 rom tarakpada Sega Road khwairakpam leikai gi mafam amada gari macha amasung achobada lakhiba miyoi 10 rom gi maraktage kharana nongmai round khara kapada laikai asidage RK Medha Chahi Yankai Mapuroiba RK Manau Nongmai Them Tondon Sahi Kuntraga Manga Apokba Laikhidraba En Mani Amasong Fizam Triloksan Sahi Kuntraga Humdoi Apokba Tiais Tomai Nongmai Maruna Panduna Sokpadage Laika Nakre Thogdok Thokpam Dagi Pongdorok Pada Ngarang Numidang Pung Taraga Minute Kuntra Adwaida Miyoi Singasi Laklaga Laikai Asida Leiba Khaidem Bobo Kauba Miyoi Ama Thirakivaga Loina na Mahak Puthorok na Bahairakiva nei Adubu Kari maram gino kanano haibana chingba hanglubadage laikai gi miyam ga mungnarakpadage sakhangdaba sing aduna hana blank fire tawraba matungda mafam aduda punkhiba laikai gi miyoi sing tamna nongmai kapsilambadage misam ahum se sokhibani haire thogdok asi karamba miyoi singna thogalambano haiba khangba ngamkhide mayum mai thadok pikraba khulngakpa halama laikhidre yamna wana mamal yamba u tikna nauna sajaduna sangaba kuidriba masagi mayum May ahum dagi kuki militant sing na satharakhiba tamthiraba lan manungda mai thadok pikhibadage laifam leitabadage mathanta makhata na mitei gi yum sing mai tharakpa thingna bagi damak khul ngakpa singi marakta yauduna lakhrabasu mayum mai thakibadage thamoi songna nungai tabadagi wakhal leina oirakhiba ahal lama ngarang rims ta laikhidraba miyoi adugi maming wahengbam inauksa chahi 53 apokpa laikhidraba W Samu kawe sugnu esigi manung chanba Napatage nei Maki yumadu kuki militant sing na may thadokibada natana makoy na langway chansinduna laikibadage yumpam pauba uba pangdana lerakiba nei Maki loy na bi amasung masasing na sugnu awang laikay da hangliba relief camp da lanjena duna lairiba nei Maki mayum may thadokibadage wakal layna haurakbada masagi mayum adu amuktang wairaba suchangduna yangzagi hay na toy na hayramki haire adubu Maki aningba thungkidabadage anabe henjilaktuna Tha asigi taraga mathoida rimsta pukhalakuna laika narakhiba nei adubu ngarang numidang pung 3 ka minute taraga humdoi rom tarakpada kanbanga maudana laikhidre haire mahaki loina be machanupi ani amasung machanupa ama lehaure laikhidrabagi macha singna makoigi apokpana hinglingaida mai thadokrabasu yumpham phawba uba phangjakhidrabasu makoidi masagi yumda changsinduna amugana leiba phanganbi haina phongdorokhe